Tasengna Iran-Israel-gi war ceasefire tawgraba. US military base-singda ngarang Iran-na missile strike tawraklabasu America-na khutlallaroi ceasefire haina lauriba karigi oiramba yai. Russia-na Iran-da phongna mateng pangba ngamdriba karigino. Moscow-da ngarang Iran-gi foreign minister-ga Putin-ga manungda kari wari sanagi. Hujik-ki oiba Iran amadi Israel-gi decision karino. Video sidagi punna khangminarasi. Ngasi ayu anganbada Donald Trump-na Iran amadi Israel-gi marakta ceasefire agreement yanare pung kharagi matungda agreement taunaragani haina malemgi miyamda congratulate tauraduna mahakki X account-dagi thagalakki. Agreement asi US na Qatar gi PM bu Iran da haijandu fanglakpani hairi. Donald Trump na sanariba lilase karino khangde Middle East laiba US military base singda Iran na ngarang missile kaya kapsalakrabasu America na khuthaloi hairibase tasengna Russia amadi Iran ga ngarang wari sanagiba aduda manungda kari yanaramgadra haina kibagi oirijatla natraga Middle East laiba US military base singda khuthaba horakpagi oigidoi jatla masina Natragana Iran-gi uranium enrichment nuclear site thugaikibaduna apenba oigrajatla. Iran amadi Israel laiba animakki maigaidagi officially ceasefire gi wafam phongdorakpati leitri. Iran-gi foreign minister na asumna phongdokli madudi hujik faubagi oina ceasefire gi agreement yanaba leitri adubu Israel na attack tawrakpa lepkragadi Iran na sumakata na khut thararoi haina phongdokli. Russia na Iran da phongna mateng pangba ngamdriba asigi maru oiba maram ama hairagadi Israel da Russian 1.3 million muk lei hairi. Masitanatana direct involved tawruragadi Prithvi lanjau haidu oidoini. Openly mateng pangdragasu Russia na manungda Iran gi pangba yaba mateng pangli. Ngarang Iran gi foreign minister ga Moscow da unaraba matungda manungda puba yaba 𝗤𝗁𝗲𝗄𝗃 haina hairi. Ngarang Moscow da unakibagi media singda thagalakpa video da openly Russia gi president na Iran gi supreme leader amadi atai Iran gi leader singda best wish pirakki. US na Iran da attack tawgiba dusu akanma mawngda Russia na international law kaya violate tawi haina phongdokli. Donald Trump na la loire Iran Israel ceasefire agreement tawragani haina lauthokraba matung hujik ki pauda Iran na Israel gi southern city 𝗟𝗶𝗶𝗴𝗍 fresh missile attack tawrakre amadi Israeli ahum sire haina media singna report tawri. Malemgi miyamda Donald Trump na namthak tawba oidoira ceasefire agreement. Don't forget to like and subscribe.